Manipur da dengue ki leina laichat amuk kangba hoirakle. Pung kun mari ki manungda miyoi mari positive oire. Handak chahi ki positive ki masing kun mapan sukre. Haukiba chahi da Manipur da dengue ki leina laichat na miyam pumnamak mipaibu poknabagi mihun thawon hantabata ngairingaida amuk nongna dengue ki leina laichat kangba ki pau lakpa haure. Haukiba chahi lesing ani kun mangada miyoi lesing manga chamanga ki mathakta dengue positive oiki. Amasung miyoi ama sikibagi record asina Manipur da dengue nabagi chang khwaidagi wangba chahi oiki. Handak chahi asigi oina haukiba pung kun mari da miyoi mari positive oiba thengnare. Miyoi mari adu ahumna Imphal East District tagini. Aduga amana Imphal West District tagini. Manipur lenga ki Health Services na form report ki matung ina chahi asigi oina dengue na naba mi ki masing anoba mari asi tharaga apunba masing kun mapan sukre. Imphal East District ki oina miyoi tara mari positive oikre. Imphal West ki oina miyoi taret positive oire. Bisnupur District ki mari, Kangpokpi District ki ani, Kaksing Urkhul District ki amamam positive oikre. Chahi asigi oina haujuk phawba positive oibig record leitriba district sing adudi Churchanpur, Frejol, Thawal, Kamjong, Senapati, Tamenglong, Chandel, Jiribam None amasung Tengnopalni. Chahi asigi oina demi sibigi pau leitri. Dengue hariba leina makhal asi Aedes haina khangnaba kang amom makhal amana sandokpani. Anaba mi amada kang makhal asina chikpada virus asi kang aduda yauri. Hariba kang aduna nadaba miyoi amada chikpada virus adu miyoi aduda changhawi. Amasung numit humnidagi tara mari fawbagi manungda laichat asi layong uthorei. Maruoiba layong singi manungda laihau yamna kan hauba kok chikpa oba masal amadi tang tang naba unsada ngangsang ngangsilaga hakachaba asina chingba yauri. Miyoi ayambada leina asigi layong uthorakte. Kanagumba miyoi kharadi mahik changkrabasu chayol amagi manungda mathanta phajarakpa yawi. Miyoi kharadadi kahenba phibam lusilakpaga loinena siba phawba yawi. Phibam henjilaklabadi haksangi manungda leiba kayat singda I tholakpaga loinena tongan tonganba kayat sing mathau lephalai. I utongdagi plasma leak oirekpana anaba miyoi adugi platelet masing hantarai. Masina maram oirega thabak amasung pukki sarukta mahi tungsilaktuna haksangi maru oiba kayat singda oxygen marang kaina yohonba ngamde. Dengue leina asi sandok handanabagi amata ngairaba pambaidi kang sighandaba haibasina oiri. Maram aduna kang asi lehendanaba amasung marum ko handanaba akoibagi mafamsingda ising tungduna leheloidabani.